Kuki Khutlai Paiba Singa, Meitei Khul Ngakpa Singa, Sinam Kom, amadi Mark anigi Marakta leiba, mapham amada Khut Thoknakhre haide. Presna fangba pau amagi matung ina thogdok ase ngase numit yung matung pung mari makhairom tarakpa adwaida Kuki Khutlai Paiba Singna Mark lomdagi Sinam Kom tamna kumtharakpage mapham aduda hanadagi leiba Meitei Khul Ngakpa Singa Khut Thoknakhibne. Khut Thoknaba adu chawrana minute nifuga mga rom chathake adu makunakal animakta asok apan mishi minati yaukidi haide. Sinam Kom amadi Mark anigi Marakta Kuki Khutlai Paiba Singa Meitei Khul Ngakpa Singa Khut Thoknakhre haibage pau hek fangbaga sawal bang police amadi atay atopa security force mapham adu da tangsin duna irang adu lakshin na bohora ki haina pau asina makatari.